Myanmar'S military junta gi mayokta laiba military amadi political opponent singbu Indian Council of World Affairs ICWA na seminar amada sarugyana babaton tawkrai. New Delhi da pangthokadaba seminar asida Myanmar laibakta hauzik chathariba civil war gi matangda singthaningai oiba khongthang ama paikhatlaba yana leidi. Reuters News Agency ki matung inna constitutionalism and federalism haiba hiramda mapung oina khanagadaba mifam asi Indian Council of World Affairs ICWA ne senduna November gi mayai changlakpa sarukta pangthoklaba yai haidi. Mifam aduna National Unity Government NUG amadi Ethnic Minority Rebel Group oiriba Myanmar gi Chin Rakhine amadi Kachin state yauna saruk yagadauri. Khongthang asi India government Myanmar gi non-state actors singa ahanba oina formal engagement oi. India government hauzik faubada military junta bo phongna yaning da bafongdok palaite adubu Myanmar da charang na bathokpadagi India ga tainaba kilometer lising amaga chatruk yangkhai sang bangamkhai gi saruk singda ngaksel gi mityang hankatlakpadagi khongthang asi paikhatlakpane. Southeast Asia laibak singgi apunba Asian na Myanmar da ingtappa purakna bahotnarakpada junta na wadi sanasi haibada yaraktabagi laibak kharana penda bawa fam fongdok pagaloina na peace ki lambida changsin bayadana lairakibane.